ngasi nungdana phongba sifongsingi maruoiba paukhomga charaga mayamda share tawjage ahanbada miyoi chamaga yankai positive oire marina laikhidre saliba pung kunga mari asida manipurda miyoi chamaga yankai nauna covid-19 na positive oire miyoi marina laikhidre miyoi chamaga taraga tarena laisat asidagi phaduna research tawkhre hairi Health Department ki Additional Director su oiriba department asigi wangangloi Dr. Khoirom Sasikumar mangangna thadorokpa serol amana hai ngasi nauna positive oikiba miyoi chamaga yankaimak travel history leitaba miyoi ngaktani hairi nauna positive oiraglabasing asi tharaga state asida covid-19 apunba confirm case 18 ga nifuga mathoi sukre hauzik phawbada laisat asidagi phakiba migi masing 15 ga samri ga humpu sukre hauzik active case ta 3,300 ga maudraga tare lairi ngasi laikhidaba miyoi nifu adudi Imphal West gi miyoi ani Thabor district gi amadi Imphal East district gi miyoi amani laikhidaba sing asi tharaga state asida covid-19 laikhidaba migi masing samaga marfuga mari sukre hensu oxygen makhatana phungdorakli atopa paw manamo BJP na tawbo thabaksing khut thilaga takpige tawramdrabadi politics tigi tokpige CM laiba ngakpa haibisidi kokna ngakadabani makhoi ani ahumna lilada ngangba dawna law khonglaga laibak ngakpa yaroi Congress ki lusingba ama anina by election ki campaign ngahak leitana BJP nadi kari thabak toramlage hairibasi khangdrabanina ai khut thilaga takpige loinana thabak manga tara khak puthokpada tawkhidi haiba ngamlabadi aihak politics tagi tokpige haina minister nongthongbam berena phungdokre tha asigi taresta pangthokadariba by election da lilong kendrada Independent Mirep Oiriba Abdul Nasir gi ngasi Maiden Khulsingya lampakta pangthokpa political conference ta saruk yakhiba Minister N Berena makhatan haiki anauba BJP gi chungsinaba lainga asi lakpa tha pharakpaga Congress na lainga asibu thugainaba kerak khotnarakhi lainga asi hek lakpaga miyam gi sakhot thorang yepa thorang kya paikhalakpada makhoidi leiba ngamdre maduna maram oiduna Congress ki MLA taruk asina ngarang nahalda semada ngairiba BJP na miyam gi damak tarokliba mayam asi yenglaga lainga asi kaikhrabadi lamdam asi mangba tare hanagi misi minagi lainga adu amuk halakadawre khanbadagi BJP lainga kalhaudaba yadi haiduna makhoi taruk MLA dagi resign tokibani makhoi tarukna Congress dagi resign tawramdraba BJP hauzik lainga pairamloi MLA taruk asina kathokpaga loinana resign tawramdrabadi pomloi loigani hainasu poksisna makhatana phungdorakli atopa pawmanamu asomdanamu asumna hairi BJP na thabakti tawduna makhoi masel thagatnaduna leire makhoi na nganglibasi tabada election campaign chatkadaba ikaire ibobi sahi manga miyam gi thabak tawro haina thagatlaga khangtapta resign tawthokibasing miyam gi damak kathokpani hairibasi miyam nadi matungna nokli haibasi khangdramale Congress BJP na thabakti tawduna makhoi masel amaga thagatnaduna leire sahi manga miyam gi thabak tawro haina thagatlaga khangtapta resign tawthokibasi kathokpani hairibasi tabada aidi election campaign ga satningdre haina CLP gi leader Okram Ibobina phungdokre BT Rota leba Congress bonda pangthokpa pawgi mifam amada Okram Ibobina haiki BJP gi lenga asi hek lakpadagi aina yadaba thabak ngakta tawduna leire masi Manipurda nate center da leiriba NDA gi lenga asi suni TS Shyam Kumar Andro Kendra da MLA oiba yararoi assembly da sangba yaroi haina thingkiba du Congress na tahonba nate India gi khwaidagi makok thongba ain semlibasingna haibani masi makhoina miyamda namthak tawruba miyamna yadaba thabak tawrurabani haibasi khangjagadabani haujikti mahak MLA minister oidre tokhre ibobina haiki Congress ki MLA oina BJP gi thauramda yauhanduna BJP gi tupi uptuna lengyan yanduna ain yadaba thabak ngaktani lenga asina haujik phawbada singda satlu khungang satlu school satlu haiduna propaganda kaya law tawduna karigumba excitement amata tawduna leiri lenga asina tawribasing miyamna khangi hena su phungdorakli atopa nuaitaba pawamana COVID na health services ki staff ama laikhidre awawa phungdokre COVID-19 na aduna Directorate of Health Service ki grade for employee ama thasigi hokiba sachat amada jenims ta laikhidre hairi laikhidraba miyo asigi maming L Premananda kawi mahana laikhidaba si ngarang Directorate asigi staff singna awaba phungdokpagi tharom ama pangthokre haina Health Service ki Director K Rajona thadorokpa serol amana hairi hana su phungdorakli atopa pawa manamo COVID na laikhidraba patient ama negative ni haiduna miyam na puloi ruraga positive ni amuk haiduna miyam ngahole
Club maming lairaba numit khudingi ayukta phongba pauksisingda ngarang COVID patient ahum laikhidre haina yaukiba aduda pisumdagi khoisna buda sei humdra COVID na nabadagi layeng lakhibagi ngarang laikhidabaga loinana negative ni haibadagi laikai miyamna mathau mangam pangthokluraga ngasigi pauksisingdana positive ni amuk hairakpadagi mafam asigi miyam kangauna hale haina United Pioneers Club na paumisingda phongdokre Club asina sinduna ngasi Manipur Place Club ta pangthokpa paugi mifam amada club asigi secretary Brilandatana paumisingda hai positive ni hairakli se sangdana negative haina leiraga pauksi positive ni hairakli basi kanana lalibano chumlibano haibasu mari lenabasingna athuba matamda singdokpirao makna makhatana haiki hairibasina achumba oiramlabadi matau karamna asibasi thinjin biraklibano asuk lukhraba phibam asida matau asumna tawrabadi covid hena sandorapa yabagi phibamda leire masi mari lenabasingna athuba matamda singdokpirao makna hai laikhidraba asigi asti sorat amadi laining laisolgi tharam aduda positive ni haina lakthorabanina kairoi lekai mi singchangba phawba hangoinare mafam asida ngasi ahal amasu laikhidre positive ni hairabadi section tharong kya lakhotkadabadu negative ni hairaklabanina karichu lakhat haudre masina problem kya tholaknabagi maram ohele haina su phungdorakli atopa pawa manamu covid na siba mi puloibada laigakna lupa lising kunnagi kunga manga phawba lauduna senda lambi satharabra COVID-19 na maram oiduna laikhidraba miyoi sing puloibada laigakna lupa lising kunnagi kunga manga phawba lauduna senda lambi satharabra haina covid na laikhidraba imung manung singi miyoi singna hanglakli covid na laikhidraba mi ama puloinabagi damak laingaki maikeidigi mi ahum mari tharai aduga imung manungi mi khara yawhalaga makhoina lupa lising kundagina kunmanga phawba puduna satki lairaba awaba taraba imung manungda laina amana maram oiduna nabadagi positive oiramduna laikhidaba thoklabasu senpham asimak adumak lauri tawbadi lairaba chaningai thakningai laijadaba imung amadadi covid na laikhidaba oirabasu kadaidagi senpham asi pigadoino haina hangladuna pidaba yade hairagana mi leitabagi awabadu toklaga sel thiba amuk chatpa mathau tari maram asina lengakna chatna kanglon asi lairaba singda saphagadaba mawong amada hongdokpinaba apel tarokli atopa covid na laikhidraba hawbam leirakta leiba imung amagi miyoi singna phungdorakpada covid na laikhidraba mi poloinaba laingakna lupa lising kun pigadabani hairibasi kadaidagi pidino hauji imungi seng sanaba phawba laingakna khara piribasina tha ama sabu konaba nate mi leitabagi awaba bu khangadra poloibagi sel thibabu satkadra khangdre aduna laingakna covid na laikhidaba mi poloibada sel tingdana poloibiyu maduna miyamgi awaba khara hantagani khangabokti covid na laikhidraba imung amagi miyoi singna hai laingaki thawong asidi lairaba sing siro haibaga chap manai covid pu thengnagadra laingaki akanba wayel bu thengnagadra khangdre congress ki matamdana phongna mi halabasu phai hairiba bjp gi lenga asina thanungda sor thatuna mi halei maram asina laingaki thawong thausul hongdo hani hainasu pauksi isna makha tarakli makha satrak poina mapan goiba maroiba pau khara Bihar ki Mikhal ki bot thadana kre tilhau langsinduna ikaiba pikre Chief Minister Nitish Kumar ki Mikhal ki rally da tilhau langsinduna apanba pikre haina agency ki pauda hairi atopa paw amanamu Madras High Court na corrupt official sing hang tawgadabani haikre Madras High Court na corrupt official sing hang tawgadabani hairaduna karigumba lainga asiga official sing na corruption da thawai yawba amasum masigi sapsaba khudam changdam lairabadi case asida senariba khudingmak sidri phoba tharu yangadabani haikre hena supoksi sina phungdorakli losilakpoina atopa pawa manamo Maharashtra government na commercial sex workers singda tha khudingi lupa lising manga pigine haina laukthokre Maharashtra gi government na decide tokre madudi makhoi gi lamda commercial sex workers singda tha khudingi lupa lising manga pi bahina COVID-19 pandemic lady phawgi oina pigani hana ha decide tokre masung commercial sex workers singi kangudagi ahenbo oina additional oina angang sing leiba miyoi singdadi ahenbo oina lupa lising aniga songa masung hapkani hairi amasung makhoina lakholariba khongthang ase supreme court na hantak september gi tang kun ga mapan athokiba order dugi matung ina sigi khongthang si lokholakpani hairaga duga makhoi sigi paisa singsi makoina pigadriba commercial sex workers sing pigadriba senpham sing si makoigi covid relief fund gi pigadabani hainasu pauksi sina makhatana phungdorakli